ꯍꯧꯔꯣ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯁꯃꯥꯏꯖꯤꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯁꯦꯝꯖꯔꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯅꯨ ꯂꯧꯔꯛ ꯑꯣꯏꯔꯛꯄꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯂꯧ ꯂꯣꯛꯄꯗꯤ ꯂꯣꯏꯔꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯒ ꯃꯇꯝ ꯁꯥꯡꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯗ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯔꯒ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯇꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯤꯡꯗ ꯑꯗꯒꯤ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯌꯧꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯑꯃ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯍꯋꯥꯏ ꯃꯈꯜ ꯈꯔ ꯑꯩꯈꯣꯏ ꯖꯒꯥ ꯖꯒꯥꯗ ꯍꯨꯟꯈ꯭ꯔꯦ ꯑꯂꯨ ꯊꯥꯅꯕꯒꯤꯅ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯗꯨꯒ ꯍꯋꯥꯏ ꯔꯥꯁꯃꯥ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯖꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯁꯃꯥꯏꯖꯤꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕꯀꯣ ꯔꯦꯁꯄꯦꯛꯇꯦꯠ ꯁꯥꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯀꯣ ꯁꯥꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯃꯐꯝꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯏꯖꯤꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯈꯛ ꯅꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯊꯕꯛ ꯐꯪꯗꯗꯅ ꯀꯉꯥꯎꯅꯗꯅ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯀꯗꯥꯏꯗ ꯊꯕꯛ ꯁꯨꯔꯒ ꯑꯩꯒ ꯀꯔꯝꯍꯥꯏꯅ ꯁꯦꯜ ꯇꯣꯛꯀꯅꯤ ꯈꯜꯂꯤꯕ ꯑꯗꯨꯗꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯕꯨꯁꯨ ꯃꯐꯝꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨꯝꯕ ꯊꯕꯛ ꯄꯤꯅꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯁꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯁꯃꯥꯏꯖꯤꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯍꯦꯟꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯕꯛꯁꯦ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯁꯃꯥꯏꯖꯤꯟ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯣꯠ ꯁꯤꯟꯖꯔꯒ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ